Mekiras chatkiba ubaduda mayumda halakduna ngaihak pothagi haina khanbani adubu pothafam khangdre phamungda ngahak hiplaga leibani adubu hiplibadu hifam khangdre amuk hawatuna famlaga lei wakhaldu itau tauri charangna duna leiri kanagi wakhalda charang naribano kanagi damak mana pothaba ngamda wakhal khanduna leiriba khangningbana langtaknarabani adubu kanana khangani mapu oiriba mahakna haidrabadi khangba ngamloi thoishna hiplambadu fuk amuk hawgalei aduga kangthonduda nga thaboi keiwei tawduna ngaihak lei machinda sumurum sole nari nena yumda leiba haina dabra khangdene kuchet chatana karidabu chatningino aduna kaida phadoino doctor na tha mamukti karimta chatana leyu kaido mata da malene naninga naw naningra to aingonda na daw nathi mawalo demta kaigino aina magi wabirisina wabibam thokte kanabu oidana mabo Sauri tawduna machindu murum sonduna leire matawdu nokningba phawre awuba miyoide karige haina wahang hangse chinbaldadi nungside haina chinbal thokna de haidokre adubu thamoi manadi yaningdaba phawribani kamdawna su yaningani thamoida mami khara taba haukrabani kari mami nungsi dakpham ama aduga irai laina mahakna nungside haina haibado thamoi mahakte yaningdaba phawrakle matam phana hojenkre changkre thamoida magi mami takhiba adubo masanadi khangjadre khangbagi mikupta thajaba sungamloi thoishna nakandagi phone du loduna phone du da mitpham hongda tumin yengduna leire data on tawduna whatsapp da changlaga mekira saina save tawriba number aduda changlaga lasin hana yengloi lasin do pung aniga minute kunmanga haina leirame nungthelgini pung kya tare haina yenglubada pung mari helamle manga tagadawagi tawduna leirame thoishna nga khanjana duna le message thasira thagumsira haina adubu makutto phone screen duda haifet number hokre aduklam heli do kaigino nangna doctor na tha amadi restore ga leyu haibado nang ta hodrabo yamlam heli se kaigino na khongduna ba henjiladi kamai dawni tha ama patharga na ba pharga phasana chatningba mafamda chalo koiba langbado aduna phadro kanamtana thingoi sek tana adumaina sum leningabo namana badu sune nanga chapmane sebari ne na leirido koiba chatna batari ne chapmane na bani ma khena ba leite na ba henjila ga nai henjile herkanu taningde message khar du type tawduna thajele aduga data do off tawduna phone duna kanda thamkhre masado tawfam ama khangdre thakriba message to yamna henmalaba chatla haiduna ngaihak khanduna leire famlambado amuk hep thaduna ngaihak le mityeng dudi nakanda leiriba phone duda mitari yengli mikup khuding mihuldi chinga chingumnare tawfam ama khangdre hiplambadu fuk hawgatuna makhada kumthare mekirasti phone do hana yengludre sauning bane henman kibana wakhalu amarom da leikibana ma phone du yengludabane wabagi ngaihak su tum thakibana phone dagi ngaihak na thairaga leirure ngahak tumlubaduna masado itik tekhat poininge hawgalakpada asawbadudi khasik pharamle nakandagi phone du loduna data on hack tobaga thogla iba notification mayam dudagi thamoina khoidaba ming ama chongthorakpadu ubada mityeng do notification duda hana thamkre mekiras nokmi tawduna thoishnagi message to hanjin pai mana tawribado asoiba thabak oiraba jatla haina fau khalakle sordo asangba mahondoklaga ngaihak tuminale adubu kuide tharakliba text to ge reply do call oina tawduna hairage khalaba male call oina tawsile thoishna lakliba call do kanagino haiba khangi adubu ma thawoina paidribani saure haiba mataw ama utlibra natraga warore haibagi matawra oina chawbini haisira ningaini tawribado oina ribani matawduna hena nungsiba phawhankhre nupa mahakta nungsigano haiba yararoi nungsiba hengalaklabani mekira school do hanjin mangarak muktawi paraktabaduda message ama thajile aduk sauri do kaigino sawba yam haina ai jetledi nang kamai khangiba imi oina itungda koin inarbo kamdawni side nungsiba hengalakadoribo lamhenba thamoise phajin mangamtre chik laure thamoise kanana lawhalizana message to ma type tawduna thajile thoishna message lakpagi notification duda yengloi khankibadu ngamdre haifet yengi changduna pabadi tawde notification lakliba adudagi message to pai paba loiraba matong khanghauda momon minok ama tamlei
Thoisna nokmi tawduna machinda murum sole. Masuk yam lamhen masibu kaygino. Lamhen mankre. Haina tanaba iyayade. Machanupina murum solibadu ubada sanahal ngaklap tawna yengduna le. Thoisna phone du table na kanda thamkhraga. Ensang do nokmi tawraduna WakhaL itaw na manbadu ubada sanahal wangangda tumina yengduna le. Thoisna mapada yenglubada mapana yengduna le rambadu ubada ngakboy ikayboy latlat tawduna. Kaidawri baba? Wahang dubu iwon onarine. Aina hanggadabani ne. Kaiba? Kaishu natida. Wari boba. Thoisna machinda taplap sole. Aibu kaidawkragene. Kim tawkhidida. Tumina sonba mayam dubu takhrazalane. Taramoida. Kamay tadoino. Isa phau tazabanati. Sanahal machana nganglibadu taramale. Hoida. Kaishu tawde ko. Ipana ne. Phagi tawbani. Icha asidi. Thoisna mapana ngangla iba waduda ikaiba pokle non thakiba mamaido hangala o haiba yadre adumak non thaduna leikre ikaiba khangna bahotnabada ahoba ama leiramladi changkhrage haibagi matawdani luk thakribado sanahal machagi matawdo ikaire haiba khangladuna wala ngangda adumak tumina thokre machinda taplap soladuna chahi matang siga hairuradi kitang jana phadi tawrise hoida nungsibabu chahi khaibrane khaide yai ipana yai somda mekiras hogatuna mapanda thoklai sinthoiba living room da famlaga leirambadu ubada mekiras makhongdu sekli tawduna sinthoibagi manak tamna lai aduga nakan oira famthai sinthoibadi mekiras lakle haiba khangde manglaga famduna le mekiras ma lakle haibado taklude changsinduna nakanda famthai table da leiriba churup tu lawduna machai ama satlaga chamlaga thakpa hawi Sinthoiba churup manam pharakpaduda haifet onthoraktuna yenglubani mekiras phamaga leirambadu ubada tablapna hogalabo halasira hayeng halase ngasigidi sida sum leirase wado makha tade domina amok famduna leikre mekiras sinthoibada yenglaga tablapna kaibaw lege investigation tawrinai Lekai miyam na thomjilak pada police station da khara soga panyawa mali. Airport ki paudi. Laibak phaba haigadra hapda ma hen bagi record phangtre. Mekiras haifet noklaga. Adu mayam do phangdana ba haidana seliba plan ngakdani. Kashu phangoi. Thike na thibada mafam siyo na thirakadrani. Kashu thiroida. Thiroisu khangba ngamoi. Khangaga na landengnaridana. Wahai se hairaga nokfet amuk tawi sinthoiba mekiras ti yenglaga haifet noi aduga party am tawi ai ngasidi tushi aini sinthoiba hogatuna leiriba miyoi singduga puna party tawnaba haiduna sinlang bahokre pung tare tarakpa aduwaida party do hauzenkre Alex na glass singduda ramdu khazik haibadu hek loiraga masagi glass tu painaduna cheers tawduna one shot ta thakchile Nungaiba fongdokli makhoidi harawa nungaiba matangsida adubu mani tombadi makukda makhud haplabani tasengna case to solve to ngamgadaba mandre langla langjin ama phawba thanamdabana matha saba horakle mani tomba oshi du da onsinduna victim gi family do hosik investigation do yaradra sir marang chatlubada yaude lekai miyamna ekoi bu janghalakde moi mayamna dumain chum tawleradi kamaina makha jathani Evidence am da phangda dabani gyana sukta address bu kai gino moi me amna khalli se ekhoi shibu karino kainom hek tobaga police ekhoi da di jainani ekhoi na miyam du da siruro adu tawruro na thadokpaga chapman hankri sir hainara su sungya yade kai gino khangde gyana mata da ro kaino mi na ngangnaraga lakliba mirol si gyan tadradi kari maron da nganga doino khangre manipur se am wali chawkhai ka do generation yam wali hojik le riba generation sidadi kaya thajabade ai family do wahang karangning makhoi gi paukhom dugi matung ina ai thabak tawgadawribani yade haidina sum leiradi sum thengthaki badabani ne sir family gi miyoi sing du da hana pawma pibana phagadra mani tomba osi du da haifet yengduna hoini adushu yaini khanaba makhoi lekai da indom jamale sir aduda samlapa wahang karang bayani natraga mangonda hayanbama makhoi gi mangduda
Manitomba WakhaL nga khalaga lay. Hoy yai kaide. Samlapa hangalakse. Victim gi maramda. Aduga yanaba nangna hainaro. Mayumda changbagi wafamdo. Thabaksimadi aina nangonda thazaba magaloina na sinarabani. Soyhandana tawrogo. Hoy sir. Maduma ai soyhandana batawjaragi. Ado indom chahoida chatpado karam kanda chatlo haibano sir. Yariba makai thuna chatpa pami. Yaradi ngasi. Hojimak chatpa pami. Sir. Aduday pau haikige. Yagadran. Aduga haijaragi paudo. Asumna Osidu call tawduna pau phaunai mandom chadu irai laina yathorakle paudo Manitomba da khanghalami Manitomba Osido onsinduna uniform da chatpasi nungaide lekai mi namu kai kai torpe mi yamdana ibani dang chalasi phani sir asumna ani do hainaduna mayum da dress hongbala ame Osina magi gari da puna chatlase haiduna Manitomba bu lawba lakduna puna mafam du tamna laklare gari do gate daga khamlamdre adumak manung tamna thausilai Gari do mapachaba may yengduna kamlamlaga ani do manung changle. Gari makhon tabada mandom chadu thoglakduna taram kausinduna manung da punna makhoi ohum changai. Sofa thariba room duda changla aga famthai. Icha sing lak pasidi kari jani tawriside. Yarni de nomcha chararuge. Nungai deda kaino masemalaki thakpa tangwer su thau. Nungai deba. Manitomba na so indomcha yarni da thakchararuge. Yaru nung phadok lakpani. Taxi se, hay mahi se malagi. Wahi kra se hiram laga, hogat laga hobe thoglay. Asum na ngay haklay raga, tray amada hay mahi glass ohum hapto na pure. Aduga amamam payhali. Se, thakjilu. Waram manine, taba ingkang chatlu bani na noide. Wado ngang na tapna fam thare. Osi no paduna. Inomja, sir ni, ay naibado. Mandom chadu nokmi tawduna, Manitomba da yenglay. Manitomba so, khasik nokfet tawre. Mandom chadu anidu do onsinduna kari wano nabani ne indom chadagi khangninge na haidubo Manitomba na aiso indom chai ne ta gaujaragi kaide ichana kauningba mahik ko adugi wade wasi koi thoga leiraragi hekta hairagi indom cha likai su punbana samlappa khangbiramgani victim dugi maramda aduna victim dugi wari oina samlappa libiba yagadra kaide Aina khangba wa khaidi loina haige Osido makhota pari badari do faktoktuna note tawna ba haidana sem sagre mandom chadu taplapna makhoi gi mungse yamna warami aisu sida yum palakpa chahi tranga tratuk mukti sure 2009 da palakpani aina mafam sida leiraba matung phau makhoi se yamna wai raski mamado yum thong khuding gi janglaga cheng ni ba chana bani duna thaina deisu leiri enai Pibam yam soglami haidana wari de hektai. Aishu thengna hoy. Thaina deiso adumna sum tawraga lakpa jani. Raso lairik tamba toklaga angam apang thabak suba horaki. Mana imung dugi mateng khara pangba horakpadagi makhoi gi mungse khara di phar. Mapaso ayuktagi namidang phauba yurai juraga adumakne. Paisagi mayai na ras mi hatlu hairaso hatpa ngamgani haina hek leikai miyam dai. Aduga 2013 swaida ma luhongi olakpa chahida macha ama phangi luhongkhibadagi imungdo hanagum amuk waraklabani mi ama helakba haibase tarai di oiroi paisa leitabana maram oiraga ma marak khara drug la lole haina nimphung lekai da ngangna baurakle adugi karbar du mana mapung oina paisa se limna pana kona bauраклабani lekai da gap ka se tawdana Aduga lekai se yararoi mangla ani haidana haibadagi lekai na meeting tawduna mabu police sinarase haina aikhoi kharana police ta paupi jail da so tha khara leirurabani jail dagi thogla aga mukhamu hamudai 2015 swaida oiramba yai natraga 17 phasana khangdreni aiso swai sida masi ka hena nungai yai phaba moire tha khara du de yum saba gari leiba horaklabani masagi lam leiraga mingonda law uhanba siguma mayam si tawri aduba angakpa hairagana ma matang sida drug yonba tokre drug la londe hainare Manitomba khangningna adudi kai thabak tawramin domja khangde police amuk thasenduna yengbada handamukti karisu phangde langla langjin machet ma phawba phangde masana su drug la londre haina haijare Tomina side amada la lonra haibadi aikoi su khangdre madugi makhadudi police na sinagre adubu check mok launa kidre tomina dum lai sinagre
ꯃꯅꯤꯇꯣꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯈꯪꯗꯕ ꯑꯃ ꯂꯩꯔꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯄꯣꯠꯁꯛ ꯑꯃ ꯀꯅꯥꯝꯇꯅꯁꯨ ꯍꯪꯅꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯑꯅꯤ ꯈꯟꯕꯅ ꯃꯥꯒꯤꯁꯨꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯁꯤꯅꯤ ꯏꯟꯗꯣꯝꯆꯥ ꯍꯧꯈꯤꯕ ꯇꯥꯡ 18ꯗ ꯗꯦꯜꯂꯤ ꯆꯠꯄꯒꯤ ꯋꯥꯐꯝꯁꯤꯅ ꯀꯝꯗꯧꯕ ꯈꯪꯕꯤꯕ ꯂꯩꯕ꯭ꯔꯣ ꯕꯨꯡꯉꯣ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯄꯥꯛꯅ ꯈꯪꯗꯦ ꯑꯗꯨꯒ ꯆꯠꯄꯒꯤ ꯃꯔꯝꯗꯨꯗꯤ ꯔꯥꯖꯀꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯗꯦꯜꯂꯤꯗ ꯊꯕꯛ ꯈꯔꯒꯤ ꯆꯠꯈꯤꯕꯅꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯅ ꯍꯪꯕꯗꯁꯨ ꯈꯨꯝꯂꯝꯗꯦ ꯃꯅꯤꯇꯣꯝꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯔꯕꯗ ꯃꯊꯥ ꯍꯦꯟꯅ ꯁꯥꯈ꯭ꯔꯦ खरा फगद्रा हाइना खंदुना लाक्पनी अदुबो हेना मथा साहन्नबा मचाक अमा ओइहनख्रे असुमना ngaihak wari watai sanaduna le kuina lei thadre adumak thoklaknaba tawre chatlamdai mekup mani tombana hanjin hanjin hairame family ga unaduna report khara lawningi mating tawbiyo haina mandom chasu angamba mating tawge yanaba mana fanaba singe haina thazaba amaga loinana haire asumna ani duso mafamdudagi halaktuna office ta ngaihak yoramlaga ngahak famduna wari watai sanare kuina lei tharudre adumak anido office tagi thorakle mani tomba mayum yora phau pathafam khangde adumak manglaga le wari mayam duna hena mabu kok ngawhannabagi machak ama oikre magi hauji khausi kok manungda leiriba ahanba khaliba wakhalse raskari thabak tawrami haibasina makokta chuduna leikhrabani matha sabado ngahak na thainaba hotnabada mani tomba chanaba mamanaba singda call tawri adugo mekiraska sinthoibagadi call du pairakte mani tomba roger da wari singdu liduna khanghalli roger shi yauna puna matha saminakre somda mekiras tunga sidi phasana ngawre lon ga do fari fari tawrakle phone du lawraga kana kana gi call la e haina yengi mani tomba gi miss call lerambado ma hanne yenglude call back tawbugi wakhal su leirude thoishna gi number du da namlaga call tawseli ahan ba tawbada pairakte ninghana ba thamba yade khanduna hanjin hanjin tawseli handakti thoishna paikhale mekiras ngawri ngawri hello thoishna khonjalu tabada sauningle sorry sorry tawduna you thaira thakde you kaina thakde nishaya ba mira nei ba aduga naroluna kaino thaido kaino ba ram thoishna sorry duma khaire ramdi you na try sa nate kanan you ne aino ne nari dubu nang kaisu khandro nang se anaba patient amani se kawra baba kanbina ba male ngai da kaisu khandre na baga sangtre thabak mayam sin ado nang na inar khangamni na ai lai bag yam phare ai gi se na bina ba ma leire ha natre ne nungsibe kari thabak nupi luma chatli raba kai thabak no nupi luma chatli ra bas nupi luma kain gad lei to anida nupi na ayoi na luma leira gansida adadi lumba laiba nupi singdu da call tawro aingonda di tawrakano nangi list tu da yaude wrong number nangshu ai lumba lakpai na tro ha ai kai chatli na khangida koi chatli na saubi ga tawri do ai lumba lakpai malida maniko kone maniko thoishna mekiras ki waduda mamai du ngak sangang sengre paukhum de mata khumlakte kol du kaklage haina tawbada mekiras na ngangle iba wadu tabada mamittagi mapi tare aduga kol du thamlaga phone du nakan inthoga thamkhre mekiras ti phone kakre haibaga khangde magi thokpa ngangduna lei mathangi numitni mani tombana pau piraktuna mamanaba sing punse haina haire mekiras hoida mekiras ka sinthoibaga do ayuk anganbada halai nungdang wairamgi pung taruk tarakpa duaida mani tombaga roger ga do punna mekiras hoida lai sinthoibana hanadagi hauna sem saduna thamkhrabanina moi hek lakbaga party do hojele ngasi so mani tomba wari singdu liduna mekiras ka sinthoibaga da khanghalame mekiras thawa sada mina halamani mekiras ki waduda nupa ani do mangonda tingak yenglei mani tombana kuino haise mekiras na black karbar su do aduga du main tawradi mi hat panatana kai thabak lege shum khana sini mi hat pa haidana mi pang hat panati ko film daga yam tawna daine khungbunai khara thadoga
ꯃꯤꯒ ꯄꯪꯍꯥꯠꯍꯠꯂꯒ ꯄꯩꯁꯥꯒ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯅꯤꯇꯣꯝꯕ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯤ ꯆꯨꯝꯃꯤ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯣ ꯈꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯐꯤल्मꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯔꯤꯌꯦꯂꯤꯇꯤꯗꯁꯨ ꯇꯧꯔꯕꯅꯤ ꯃꯦꯀꯤꯔꯥꯁ ꯇꯞꯂꯞꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯁꯤꯖꯔꯤꯗꯅ ꯃꯅꯤꯇꯣꯝꯕ ꯉꯛꯂꯞꯅ ꯀꯩꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯅꯤꯇꯣꯝꯕꯅ ꯏꯚꯤꯗꯦꯟꯁꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯏꯚꯤꯗꯦꯟꯁ ꯂꯩꯇꯦ ꯃꯦꯀꯤꯔꯥꯁ ꯒ꯭ꯂꯥꯁꯇꯨ ꯊꯥꯡꯒꯠꯂꯒ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯏꯚꯤꯗꯦꯟꯁ ꯐꯪꯂꯣꯏ ꯀꯥꯟꯅꯔꯣꯏ ꯀꯦꯁꯇꯨ ꯋꯤꯗ꯭ꯔꯣ ꯇꯧꯊꯣꯛ ꯇꯌꯥꯡ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗ ꯃꯅꯤꯇꯣꯝꯕ ꯈꯪꯁꯥꯎ ꯁꯥꯎꯔꯦ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯉꯥꯡꯂꯛꯏꯕ ꯋꯥꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯁꯥꯎꯔꯦ ꯁꯥꯎꯅ ꯃꯦꯀꯤꯔꯥꯁꯀꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯁꯥꯎꯔꯪꯅꯅ ꯃꯤꯒꯤ ꯚꯦꯂ꯭ꯌꯨ ꯈꯪꯗꯕ ꯑꯩꯒꯤ ꯊꯕꯛꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯅꯪꯅ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯄꯪꯇꯧ ꯇꯧꯔꯛꯀꯅꯣ ꯈꯪꯉꯦꯗꯅ